ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁ DTO ꯍꯥꯡꯗꯣꯛꯂꯕꯁꯨ ꯁ꯭ꯇꯥꯐ ꯑꯃꯠꯇ ꯊꯝꯗꯕꯅ ꯃꯊꯧ ꯇꯧꯕ ꯉꯝꯗꯅ ꯂꯩꯕꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤꯕꯣꯡ ꯈꯨꯅꯧꯗꯒꯤ ꯋꯥꯏ ꯔꯟꯖꯤꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ DTO ꯑꯁꯤ ꯃꯊꯧ ꯇꯧꯗꯕꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯇꯥꯟꯅꯕ ꯏꯝꯐꯥꯜ ꯇꯝꯅ ꯆꯠꯄꯗ ꯃꯈꯥꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯗꯕꯅ ꯐ꯭ꯂꯥꯏꯠ ꯅꯠꯇ꯭ꯔꯒ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗ ꯂꯣꯏꯒꯗꯕ ꯊꯕꯛ ꯅꯠꯇꯕꯅ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯍꯜꯂꯦ꯫ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ DTO ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯊꯧ ꯇꯧꯕ ꯍꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 11ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯚꯔꯆꯨꯑꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ DTO ꯑꯁꯤ ꯍꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯑꯃꯠꯇ ꯊꯝꯗꯕꯅ ꯑꯣꯐꯤꯁ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯣꯐꯤꯁ ꯑꯁꯤ ꯃꯊꯧ ꯇꯧꯗꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯅꯧꯕ ꯂꯩꯔꯛꯄꯁꯤꯡꯗꯗꯤ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯀꯥꯒꯗꯕ ꯔꯦꯚꯤꯅ꯭ꯌꯨꯁꯤꯡ ꯑꯗꯨ ꯑꯁꯥꯝꯗ ꯑꯣꯏꯅ ꯀꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 13ꯗ ꯑꯣꯐꯤꯁ ꯑꯣꯏꯅꯗꯤ ꯍꯥꯡꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯆꯠꯊꯕꯤꯔꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ꯫ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯂꯥꯏꯁꯦꯟꯁ ꯂꯧꯊꯣꯛꯄ ꯑꯣꯔ ꯒꯥꯔꯤ ꯆꯦ ꯁꯦꯝꯕꯁꯦ ꯉꯝꯖꯗꯦ ꯍꯥꯏꯕ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯈꯥꯗ ꯆꯠꯄꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ, ꯐ꯭ꯂꯥꯏꯠꯇ ꯆꯠꯀꯅꯤ, ꯑꯗꯨꯒꯤ ꯈꯔꯁꯥꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯉꯥꯛꯇꯅ ꯊꯟꯅ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯖꯩ꯫ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯥꯏꯅ ꯑꯃꯨꯛ ꯅꯣꯡꯃꯗꯁꯨ ꯑꯣꯏꯕ ꯅꯠꯇꯦ, ꯍꯣꯇꯦꯜꯗ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯛꯄ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯉꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯨꯔꯒꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯎꯠꯄꯤꯔꯛꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯣꯔ ꯒꯣꯔꯃꯦꯟꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯦꯟꯖꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ DTO ꯑꯣꯐꯤꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕꯤꯅꯕ ꯑꯣꯔ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯈꯨꯗꯣꯡ ꯆꯥꯍꯟꯕꯤꯌꯨ꯫